Mayam Kurumzari Impact News ki Manung the Kkay Thokchom Mayam Taram Noksari Ngarang October Tarani Palasi Manipur ki Itihas ta yam maru iba numit amoina habiti Manipur da miyamgi lengak ihan hana lekiba numit aduni 1948 ki October Tarani Pansi adu magni haiduna mayam tongan ba lupsing CIRCA amadi tongan Manipur miyamgi lupsing na hariba Manipur lengak lekiba numit tubling sing tuna adu thoram pangthokibagi pausu leire aduka hariba Manipur lengak laikibagi numit ningsing ba aduga madumba history ma akoina khangmin bagi tangai phada badu kadai bauda leibagi habidi matana khana bagi dukta Impact News ke studio langsin lei birib se gi hek thana phamjari phabirib se Dr. Bimol Akoijam Associate Professor Center for the Study of Social Systems JNU Zabu am the tram nong se loina guest ngai langsin biriba Khuraijam Athouba General Secretary UCM loina guest ngai matai langsin biriba ja Ningthouja Lancha Spokesperson CIRCA guest homa pu masigi manu huna tram noksari maruina ja Bimol da thamjage tasengna hariba 18 October 1948 aduga masi sanglaba masigi matungda Manipur amuk akoi merge tawdana India ga amuk punna hosiksi lairi adubu hariba 1948 ki October 18 first assembly lengak laikhibasiki ningsing bagi tangai fadaba aduga masigi khwai kari dongta masi maru ori bano habdo significance hai tare kari habini masi matanga masi pochi genone khwai dagi hena maru oi bisidi ko Pichibi ki da akhoi gi malim gi history da ko puari da yam chawa issue ma le the word of the king is the law ko the king is the absolute sovereign power khwai dagi man haiga di lo ni nang ningthona maran leire thadok ke ngak pi ge loi ngamba absolute power pai se masigi sovereign power pai ram baning thausi dagi miyam da power same sovereign power se chatpagi se masi western modernity lakpa liberalism tholakpagi khoi 18th century sigi loirakpada French revolution da makaram oebako haibidi se khoi nupi nupa larik haiba haitaba lairaba ina khunba adagi dharma gi adu ada khaidabida ko everybody is equal in right ko adumaina France ki revolution gi mage declaration of citizens rights of citizens and main sigi article 1 da hairisi all men are born free and equal in rights haine nang nupi ne no sitabe aroi adagi se adugi community ne na handane yengu syaroi lari haite na handane yengu syaroi ina khulli laire yengu syaroi everybody is born free and equal in rights haine hairiba individual mayam sina punjalaga we na ma same ko we sigi people huche masina muk same declaration sigi article 3 da kari haige da sovereignty rests with the nation hai nation jine ko na people ino interpret ro ko bisiko ko miyam haise ana ningthau dagi miyam na laingak pagi power pai ban numit ki se mase Pichibi ki history da French revolution sina makaram oina lawe ko aho bacho bani mase madugi 250 haraga da 300 years muk sujalaba sida European gi civilized haiga da settle state ni long mayam sida hana le madagi colonize oramba mayam da tapna hairu wakhal lon chi masigi laingak lon amding wakhal lon chi mami ta ba hore ko maduna ni ngasidi all over the world ko we the people haibisina any power of exercise to gi legitimizing idea within ma people gi maming de natraga din thabak to yara ba khoi gi CSO khangde army ruler ni khangde prime minister ni khangde in the name of the people in the name of the nation in tawr ko gi masigi concept of people na chaw miyam na chaw gi wakhal lon che masine ba friends ki dagi hoji ki mana sovereignty rests with the nation hai re se ko adumaina hana loilam oirambal lepak sin di sigi mami siam tapna tare ba ko ko yam na ngakadabam di mayam na di chawkhatte ai ngarang su meeting amada hai ai sem wa cha hairamani ko chawkhatte backward oi haiba Manipur sida South Asia na ngasi hairaga di Pakistan Afghanistan India laidiba siga even Southeast Asia na laidori ba kangbu Burma de hori kangbu sida paktak na yengmada ihan han masigi France gi hawrakhiba ngasigi wakhalon hongakpa miyam haiba concept um tholakpa mana power pai dam haiba concept se Manipur de hanan tai 1947 gi Manipur constitution eki makhada 1948 ki June and July the election tawre ko broadly koi valley de tawre adu part nominated part magi village consultation tawra nomination thadana assembly ma sai miyam selim ne ko
masigi miyam ina silaka assembly ngasi daidi assembly sin nga adam ne belai bak sai se ngasi tawri sin koi parliamentary democracy se ko sigi miyam na power paira aba miyam na ningthau dagi mahut chilaga pai ba numit ki assembly tu hawdoki ba numit ne ba 18 october se ko significance adu ne ba ahamda modern gi ngasi pithibhi da chanai ba miyam hai bagi concept na power paira tawri ba wakhan lon lengak lon se hawdoki ba se Manipur si da yanan tai India do we the people gain like se ko nang lai ni se ko na hanjel sin first significance hai tare ko masi historically koi Manipur da mapande to long sang ya asik su process am chakram ne masi ahama 1938 ta nikhil Manipur Hindu Mahasabha do madu Hindu ai wai si lok thokadabni adagi Rani Gaijunlu si political prisoner in a low ching tam khaido ga administration to riba dual administration so amato in punjan gadam na the economic politics am so a high resolution mayam am law ba ngasai gi fourth session aina chinga session of nikhil Manipur kista ka adugi one of the resolutions e kai haiga the responsible government am lega dabni hai the elected government lega dabne 1938 te ge haur abne Manipur da adugi irang je chahi tara gi matungda mangphauna re haitare 1948 ta ko so ani ni yeng gois Europe to gi hauruki ba idea sanga ga 1930 adai da gi irang sa haure mayam lai lai so hi mayam sin ira boi to na ko 48 ta madugi mangphauna ra ga miyam na pai nu mitu da Maharaj Bodha Chandrana constitutional head wa ga Britain gi type ta miyam na pai ba sarkar si da khalai ba sinaba nu mitu ne ba sigi modern gi amba India da bo rest of the Southeast Asia da bo lai ti ba do khoi da ta gi ba nu mitu ne this is ai ne khan ba da sini ngasi goi na di we the people have a concept se Manipur da kai le khoi Manipur gi miyam se kana noi da ching na ma Manipur ja hai nei da na ko moirang lang khai kitang hen da da tat le kangpok pilan re ga sigi people hood ki concept ma kai re ise masida cultural da yengaga di nang setpa phi aina setpa phi mana da ya ba community mu kom diga cha ba ta pu mana ke cultural difference am le su khoi modern term da civic nationalism gi base of because everybody is equal and right and we are the one who form this we nest together in how concept sing asi khoi mathau yam tai people of Manipur haibagi concepts that is the tawra in fact 18 October gi inaugural speech Maharaj na kai haige da nongpok tagi numit tholak pagum sigi hoba se Manipur da haure na hai line nu di yang ko just as the sun rises from the east Manipur da masigi anova modern gi concept ko in haura bane na man India kumbagi hyper Southeast Asia ji ngang so that's the first occasion globally am chak thok chani ngai soiba aduga miyam aina ngasi leinariba ki miyam gi sakti pack ba video lotong na pokto to ya bu gi sanabi leira oidoba ahong ma leira ki ba Manipur gi aduga manomi ne ba se asina I think this is the significance of 18 October haita yes yamna peoplehood haibtare Manipur ga monarchy gumba ningthau gi sasan dagi tang thaido ga miyam da sakti china duna yam nungai ba pongsa ba miyam da sakti chinari haibi nungai ba phongdok pa ningthau mana phongdok ba numit tu ningsing ba si yam maram sai sigi am nungai ko sin merger agreement da kai thoke da chithi na badane ko ai yum dam ta halu gi ge Maharaj na hai ba silom ge yum ta yum chal gi ge I am no longer the sovereign king I have a government and I have an assembly we have a constitution let me go back haiduni manga sai mo 1949 da silom da ma phazal le matam no ma haido ai power yaw na tri ai di ngasai assembly di haw na power sin ba du khudam du du ne yamna pungning nungsin gai ba history ninghang kan da yamna thamoi sok phoso dum yaw da banate adubu hariba 18 October 1948 ki Manipur Legislative Assembly dim pham dana singba sakti sina ba si yam significant oi aduga Prithvi gi oina aduga Manipur amasung Manipur ga tainari ba South Asia nation sing da yam South Thok ba mai pak do dum bu oi bani na masi adum yam nungai ba miko amadi oi ki haiba dunia do matang sa Athouba da thamjadingi wafam sing sai gi oda neta irabot ki matang amsu magi su haipero jana su dum panbi khre neta rabot na janita irabot hizam irabot na hariba sigi keno lakna hona bada 1948 ki sigum ba assembly si lakna hona da magi su tongan ba adi matung da ningthau priyoberta sorry chief minister lakre ado mathang amung muthalaga amung lakhi bi khongchen am su dum theng na history da tawbada bu hariba sigi lakpa lambi ma lakpus da hizam irabot na loramba role mana kathom ba si kadai phauta kano yeng ba magi ji role laitam sala da history da di mayam na singtha badi oi baduga rating history hagadra legal history hagadra sigum dikhra dum majna thaida thamba buk mai wafam di lay do kari lay masi kari uga phangi masak sing maroi hizam irabot ki matang se yang kuptana di chaloi ke du khoi si kanu stu lak ke du
main oina India na Manipur si namlo low hai se namlo low gi maram si hijam era bor si one of the factor ne mam di kaino hai kana matam du da Sardar Vallabhbhai Patel hogi makoi gi idea da moina hai si India da any state any region Hindu dharma satkhaba Hindu gi society or sing se masida loina mang sigi saruk sing side ko India integration ya hon ga do ni hai sigi manung sida hijam era boti somna kanda Burma rom side gi Chinese China rom gi side gi communism gi socialism gi sigi influence ma chaw na leidana campaign bawa sung dagi torok na torok gi porama lei hrabane aduna sigi communist form of sai communism gi keno ma ka web ma changchal aga Manipur da su si poche la akanda India gi makhata ba state in da samdara kadra hai aki base masina maram oira kanda namlo lo dia de hai gi moi du su madu gi India da concept ma le apprehension am ga loina na to ki bani maduna ninga sai jamira bot si koi gi keno da 18 September 1946 da Aryan Theatre da phamba koi gi Manipur State Congress haidana matam du da Indian National Congress na Torokan da CM ki ba si ki Manipur State Congress se masi ki kangu se kana no hai kanda India da tilaga chakhat kani India til nungai ni hai ba group sine ba si ki group sina jiki Aryan Theatre da pham ki mo ki first political conference se si ki political conference da hizamira bo su participate to gi ni yaw ru ba adu moi gi phami ba mi gi singju gi marak ta gi hizamira bo je kamaina si de yaw le mino madi socialist ni Madi communist can only mass the Kamai Yarum and Wahang Sito Kanda, Adugi Numitsa Moin Pumgiva conference in Manipurgi political identity say, Masigi, Mutat Nabagi, Ahan Maruhun Masi Madugi from Jina Oike, and Hizamira Botki rules at I would done 8 times again. At the Yam and told the Adu Quina Makada, Quina Lakado say, Zabimol Logic, and Tambiriba, Buddha Chandrana, Equigi power transfer of power say, Miam the Tore, Council of Ministers like Assembly link re loi lek re adu lady ba pot sine ba koi gi miyam gi legitimate oi ba miyam ne yanara ba matam du gi yan han ba koi gi form of government amai koi gi lakcha khra bane hana monarch le ram gi democracy da transfer torok tana ningthou masana miyam da sinara kan da lei khra ba kwai gi validity koi gi validate tor ba miyam ne yara ba legal oi ra ba adu mu system am da transfer torok lei khra bane ba hai ri ba policy lei bi matam sida maharaj koi gi Buddha Chandrana magi transfer to bokanda mahang hai ki speech to ko ningjang ba yai ai ngasi se adu su ai ko toro lak sabuni man hai se I now brings to the mind of the people that I had transferred my power and responsibilities other than those of the constitutional ruler to the state council since 1st July 1947 July 1947 oitar British na koi thadok tribani ko adu boy koi gi Constitution Act 2 madu da adopt toroga leira kanda power se transfer torokanda British na thado matung da madu enact toroka doini adu ning sai 18 October 1948 ta lai sina election ga toroka mi khalla ka da koi gi Johnstown gi hall da phamaga first assembly session koi inaugurate towe hairise adu gi photo la ka duni adu maina yamna chumna Marik Chumna, Adu Param Chumna Liveni, Aduga Maduda, Chairman Wena, Sagi Constitution, Shembada, Wigi Committee, the Yauriba Chairman Oliver F.F. Pearson. Mama Sasi, British Ki, Canona, Canotorini, political agent when a Masi appointed Mamma Chairman or the same pony, Aduna transfer of powers, Yam legal Loina, Yam the procedure, Yam Chumna Lako, Portamakam. Heidi Pochi, Karishu Toshadana. Sigi poche kaishu thauja na ngasai gi matam du da koi gi kanosina Prakash Hasina koi gi kanosi Buddha Chandra si sumai tong administrative affairs ki matang da wari ma khana ga do bu lei re adu aina du da la ku khudong cha de nang tang la ke ran silong da ko ne madu ko bu kan si da administrative affairs ki kari ge ma hai bani na ningdou su 15 September da lamthar ga chale 17 da yore aduga hege obuda ma ki yaujarak ba guard to ho yaw inthokraga Assam Rifles am de tai le mo gi military forcing duna ma si pro house arrest tawraga numit mangani 17 18 19 20 21 se numit mangani si house arrest taw thame thambas da makal khuding makki mamonda ekoi gi pressure makal khuding makki mamon intimidation ki hanba kangan ba adegi di makal khuding makki mamonda ekoi gi kai hatare themna ba lalong kaya amakak Hindu gi mingda lining gi mingda muk themba amagi madu lining gi mamingda themi sumai tawi amuk dhap tawi ke haibase moina thanaba telegram gi tongan report sing se masi yeng bakan loi reflect tawni ano hanadi sigi haribo whole conspiracy
whole sigi issues mayam se course mayam se masi miyam na khoi manipur miyam na khangnaram de masi yam classified document oina matam kuina namjalaga leiram bajani aduna maram oira kanda hojiki mirol da hoji lai ribai koi contemporary mirol singda masi matang na munna khangba ngam khide sigi matang ni tokro classified document si tokro chumnagi ekoi khongjom akoi day si bhoba khongjom day si celebrate togi yaramdri ni police na thingdana phadana punna tawdana hekta hadi manipur si india na low kanda namlo lowi conspiracy magi makhada namfu da tawra kanda loction kibani political blunder ma tawra kanda tawkibani habase india do sumasi ngasi bhawda haunting tawra leiba na moida adum akoi manglak na leiba pura ma khangne nom natra nomudi masigi achum mase mapan thola kanda manipur miyam na India da mu ongkhallaga hangakigani wahang ama lakigani irang lakigani habse amukuju khangdaba nate aduna matam sana moina masi namdharaga sigi document me amse loina lolaga leiruba ekogi miyam nasu masigi matang sida kupna loina mang matam du da paktakna na education da kari da ma da history da record ta puthokna miyam da khanganba ngamnana bagi tanja ama lekhidabana chahi 71 years of India gi saruk ta lakosida ko miyam khangudana leire adubu haukiba matam khara sida se koi Bimol Lancha hoina initiate tawikhiba CIRCA gumba adagi CSSS gumba leire civil society organization miyam amana sigi initiative am lawra kanda 18 October 1948 ki significance ya masi mu thola kanda dinga si miyam da sigi medium asida proper formal education da piba ngamdragasu sigi medium asida ekoi manipur miyam da khangan nanabagi achauba campaign amadi la kanda ngasi di ekoi sigi poching samu loina othora kanda indiana manipur si karam mongda kamain toroga manipur na india gi manung da oirakibano india gi saru amoina kamain lerakibano sigi issue si kamain torokono habase hojikti yamuna khangnare anu sigi potse masi thamoi sengna se mamang da masi india gi oina su indiana su masi khange moina musu masi recognize kai acknowledge tawre blunder ma tawe se kai no hai kanda GK Pillai hedana hana union home secretary oiramba GK Pillai hariba home secretary sina mana after retirement mana recently said 2011 gi akoi telegraph ki paper da ko toroki mama gi interview adegi di indian akoi gi research defense research institute of defense research ta seminar ma da mana present to ki mama gi adung lo mama gi deliberation adung ma yam si da mana kai hairi 1949 da Indiana Manipur lowbuda tawkhriba blunder conspiracies adu mayam do adu maina charak chahing na rakanda Manipur si India gi saruk ama ohen gi base ngasi gi akoina political crisis ama Manipur da thog leiriba law and order gi insurgency gi kari gi leiriba achau chau ba serious issue myam thog leiri se masi resolve to gi hai taragadi India gi huji huji leiriba lenga ngasina yam boldly makoina matamam da makoi gi government sina tawkiba miyam da minam gi ba potse masi apologize to rakanda seng na moi maina arambam tawgre masi koi kamain tawsige na haiba wa haiba phongna fazana miyam da thambira kanda Manipur miyam ga India ga gi marakta karam makhal gi political relation ama koi establish to ya ga dage koi chabi na ba ya ga dage haiba to nauna muk tawdra di masi lotion manga moi mandi miyam gi saiki da kok da chura ga lekha poni haiba se aduna dum takche maroina akoi gi matam da India na Manipur bu merge to gi matang si kitang akoi gi hana moina namsal lag thamo ju tam tam khang pasin maram oraga moi da su masana masi political dialogue ama tawraga di hena mayam people sing da khara hena nungai ga masa amadi oigini haiba batang ne jala sadala saning mase sigi batang da 11 August 1947 the instrument of association na sign tawnaraga 3 akoigi wafam ahum da yanaraga mai leinagre adi matung da mathang makoina tam toropagi history si sai thambi ba ges ani thambi wafam da adum akoigi nampu da hai tare boda chandra bu kauraga yam kana topa kup tawraga tawgi mong da haibiri matang sida Manipur gi matam dugi people sai tare matam dugi miyam sina maroi nang sai thambi gi ba Manipur sai Congress party ki role amasu India da tining bagi Manipur si British na thadu makanda mathan da leibanga maroi kana agum na naptra tangjetra ga leibanga maroi having wakalo nama chen bugum na history da sum ubasi masigi matang sida thamjring wafam di sumaina sum khalhali ba masaksi karma mapani force British na uhelam brother India ran baina pu da khalan gi bra aduga masina hoji bauta leiriba contemporary oriba hoji bauta leiriba train sida kada bauta madu effective phangi habidi matan zakari habidi masim tanda sai instrument of association stencil agreement gi haina bado adugi tang chatharaga watan gi tang thamyu tasena hojiki habidi baduni tasena hojik luri ba wafam se matam du dagi horaga hojik phawbada malem gi khwadigi chawre akogi democratic chatpa democracy chatpa leibak sing gi manung da khwadigi chawre haidana claim tawjari be Indiana magi component oiriba magi manung da yauri ba princely state amoina yaugi ba
princely state khudimaki including say Manipur or Kashmir or Yunagar or whatever adugi leidiba magi history arga magi mi components sing dugi leidiba kogi yamna democratic oiba magi political setup mayam do madu ikai khumdaba ngamdaba se laibak yam thibani aduna hojik thamjaningi badi matamdu dagi hauraga hojik phawbada masi namjan gani nataga masi miyam da khangan dana ba hojik classified documents oina thammi kholena haineri base aduna instrument of accession haidi base tashenamak asengba agreement ti India semak bagi princely state changagu humpu henmana sema iba India asida India manung sida madura lebak mari mangana phanakuina yadragasu madu semak matamda yaugriba princely state sing aduga India kauba apunba princely state mayamsina semakpa union ni India se constitution masamakta Union of India or Indian Union ne aduna union haibadi punchil lakanda loop amo oin lebak mayamna semba lebak mayam loop haibane aduna haiba loop sing da haiba components sing sigi history ago magi laifam tokpa right ago magi laifam phangpham tokpa mioi bagi whatever lady khudimak se pi daba nataga madu losin naba hotnaba se tasena masi India gi haujik lady ba democracy ni hairagasu India gi mase political culture political tradition amoina chatha dana la e hariba aduna instrument of accession da akoina yanakri base karino haiba matam da August 11th aruga gwam nakpada Tripura na August ki tang mapan matang sign tawna bani tawnari base khwaidagi akoina unique oi badi defense communication aruga external affairs ahum si natana ataidi akoigi oiba internal autonomy sidi makoina kuting jaloi haidana haibadi instrument of accession gi section item palibasi kadigumba makal amatada magi sovereignty na direct haidiko sovereignty sigi continuation tawrokpada athing makarimta lairoi haibane sini naina gadoi instrument of accession the police adugi strengthening ngasi Kashmir gi instrument of accession se Indian constitution na sakanga kanda hoji phawbada akoina Kashmir se masagi top lengak nataka lengak bon ama lejari base aduda Manipur gi so akoina hajari bana madu respect to wiram magadi wafum singa se akoi ngasi thoiba myam se tho moy maram de hojik wazabi mol na thambiri baduni kaino haiba matam da Manipur se south or Southeast Asia da khwari gi hanan ba democratic akogi kanoda polity amada transformation tawgiba adugum leibak amam ni aduga adult franchise tawdana universal suffrage na mayam na hariba mikal tawdana akogi oba mihut khan gi base akoini ihan hale picture daga su aduna tasena masi leibasina ajuki instrument of accession hojik kanona ke kena hangbiri ba instrument of accession daina madagi wafam sida akoina khanaga dori bisi kaino haiba matamda madugi laigribo wafam aduna instrument of accession na people right to gi matungina akoi 1948 ta June July de election tawbani August ta haidu akanda akoi se akoi gi lengak nataka assembly se sem na ba October phawda ngai dana leibane but in between Purbanchal semjal panga sa hizam report ke do namdana loction na bagi se within akoi gi India gi union manung sida top mechanism ma season number 1 mechanism se interim council da mihu thab matam da akoi gi thadi adu India na kai hage haiba matam da phare adu oi batadi population da matam 10,000 or something ne ada akoi Manipur na to Tripura ani se punchalaga missing se sure adu nabani gi amato oine thasi haijanaraga nasa gi akoi gi Girija Shankar Guha hairiba Tripura gi MP se masina Manipur represent tor chatla lakanda madugi Ali Akbar Hydrina MK Priyo but se advisor oina hapse haiba matam da su moini yatri aduna laiba poti kenu aikoigi decision se aikoigi absence ta Tripura gi Bengali MP amana chatlakane lahon khibane aduma number 1 number 2 da aikoina ningtamna leiraba matam chida dewane haidana hana leirambagi pattern da hanadi MK Priyobatasi ohelle aikoigi Assam gi governor na matungda ngasagi major general oriba Raul Amar Singh che thazil akanda dewani first ma sangak ba matam dadi kaimta interfere tawroi hai ade akom da ai chingi tawgada bane hai nga le gadi mana sum hanagi political agent British political agent na tormod wol che sab sana tawre eba aduna matam na ngasai hangbi ki ai koi karai da soigi bagi hai ba matam da ta sena sina manungi oiba pot leire adaidi tamna thaigra kanda aikoi se akomba di election tawrba matungda di assembly semjaraba 1948 ki October 18
ngarangi Manipur National Day na koina kawjari bise Manipur gi nation state amon lepase ngarangi mission soidana oigani haibane kingdom amadagi ana madugi transformation do like bu honor tawja kana ko Manipur National Day haidana CIRCA na admaina pangthok jabani adeda matam du da like ba wakal du da laibak yamna thigi bise akoina hangingai oiba both 1891 gi land su haidibak akoigi 1949 or 47 gi potsi su akoina soigi bise karino haiba matam da akoigi miyamna yamna British haiba natraga somda khada nakpadana British ki extension matum do empire gi extension oiriba British colonial power gi kano oiriba India gi luchingba sing khada si natana atopa malem gi leibak singa sakhangna ba natraga diplomatic relation am leihogda badu madudagi hena khanba ngamgi da bai tare even Brahma ase British na haiba da sumai nai Manipur gi damakta di Brahma se ancient enemy ni haidana wahayam sizne akoina Brahma se yekna bani ne yam kuina khangi bai tare aduna aikogi madugi aikogi sonjaba yamna diplomatic oihogdaba atopa yumthangna ba leibak sing natuga atopa matamdugi power oiba colonial power natuga any power oiba leibak sing duga aikoga sakhangna hogdaba duna natuga makogi level da aikoina kakhatpa ngamhogdaba maramdi kegena aina tajabda 3 to 4% kaktini highlight tamise matamduda aduna labigam thibase education was aikogi Bengal gumba atopa lamdamda di introduced to base amamangda tawgre aikoidi kitang thengna matamduda yengbiu NK Priobati matamda graduate kaktang select or matamda interim council da akoi hana ahambagi state council gi laibasi di even mi mayamama yaure aduga election tarukpa matamda di akoi yamna kano graduate ki mathakta laiba mi se yamna tangi aduna mi tana phawa phagi da badona ui ana luriyo poti singi lamdagi TC tiangkham khala iba kulmi national union gi adigi T ki gen khala iba then teva kilong khala iba sigi graduate me amam khala ise say including major cutting ko akoi matam drum lari ka hibagi masing se adai da dum kunjal lag leiba haitare ad anam bana su ningthougi circle da leibani na thoidona miyang ba su nakta ba adu yamna luri pot si miyam da su leidiba transform to reiba hizam ira bo na nataga teva kilong na nataga khwadi maru oiba akoi na madam chupada ningsing dana leigada ba ar suishana Chingilam the Lorumba role, Maitay Masung Tankul Gimarakta, Nataga Chingam Sung Tang Gimarakta, Lorumba role, Haitare, Manipur, Hariba, transformation Shilang Naba. Madu Mayam, Dugi Marak to the Quadigi Hena, Akoina, Kangada Dicano, Havamatam, the Ladik the Walambaya, Natagamagi qualification, Yorumbaya, Yorum the way, Adubu Matam to the Akoina, Kitang Kanda Kanda, Akogi Oiba, Masagi Ojaba, Atopa Lebak Singagi, Maria Masagatpangam, Hoda Magadi. Natraga matam du aikoina khantha banga magadi thogdok se thom da su yai hajariba aduna yam sengna negotiation chatpam kanona ni negotiation ne haire maramdi yam ikai ba thogdok amakhak ni congress ki mandam karmachari haire na congress ki matam du nungai ba marak ma thamjage congress to be upase Manipur da NK Pro but ma chamang na thinge madugi notification thokpalai masi upaya roi hedna maramdi moina he law se bande mataram masi am toin law u ya ma to bande mataram law bande mataram law bande mataram si toina law agadi ngasai akoi athobana thambiri ba integrationist sing se yes haidi Nehru Sardar Patel na maru hulaga poiba Manipur thokiba Manipur State Congress na laiba integrationist sing se tapna moina influence to kana miam se Congress to pigi matung ilakan India da sangrani habgi pakat badagi Manipur CM or NK Pro but na masi upayaro in thing aduna madura akoina ure ibadi madugi matung da election tawraba matung da aikoi election da power hene di kaja daga su coalition ke sema kanda Manipur Praja Santi Sevana semani haidana moina tawgraba matung da ngasagi Nehru Sardar Patel masi laigragadi yaro hajina amuka hena anira ahumla kaubani kauraba matungda ngasagi movement se hauda akanda rasingasan thadu rasgadi thadu matamgi londa ko bande mataram akoi bahar basi ni aduni na larokpagi matamche masi 500 ni hai matamduda akoi gi iningthau lesembana libada magi version da di numi khudingi nung thai hai nungji kamti matamduda sipai si mini fu mukta ni hai Manipugi adida lairiba policing mini fu muksina nungsi khomdok pangam de hai no madi kamai toge hai ba matam da ningthauna hojik mayam na hainariba petruk masuki malempu ba paphan sigi hojik pau singkhatliba paphan sigi makhong da iningtho buddhism na khoiram mingai da khurum na tharak bane
masi kurum na tharak pasi de masa mako kai pisum ji kai de na tawbadagi mama ngangbi maharani da dhanamanjuri ima ai chat lage wafang na ruge sineba madune ba mama na chat khinu haisi ima gi mangda nungai ti nang chat khinu yam phajabani pamu ananda mohon ibada man da tholakpa matam da khong da langja si khong he kwa khong he ba adida nang chat khinu omen ga sin piri ba khoi di yam nung si ba fiction je aduna maduda akoi da phau ba akoi na thaja ba nang chat kharnu ma se tangtra manga da tangtra te yobra haidi ba tangtra te na tang kun ga ma thoi ba sui phaja laga thamdoi ni ngasai akoi na telegraph phau ba habi se sadar patil omdri phau ba adu manipur da phau ga da telegraph electricity ari phone loi ka thadi ni mam na thamini chonga bon da su som da su adu ga manipur gi lekai meitai lekai sing se pabung na iram bada na meitai lekai sing se loi na mak burkha asam akhogi Assam Rifles me amje thadu oga lan horkani haibagi mong da thami bane aduna matandra mishinga yamjada bane second world war gi mi pai ba kok ta bane aikoi de sipai uba ya da bagi ki bagi khudong cha badu lawra kanda thodok si thoki bani aruga taseng nama hairiba laidi kai ba matam dugi luching ba sing aduna miyam ga sagon aduna miyam se taseng na ngasi jabi mol na haibas mana we the people haidna miyam chibu ngasi mokso miyam di akogi political systems na Indian political system na hoji phaw da hantana yengi miyam khudong cha ba lobu natana miyam se miyam haibagi leibak miyam haibani metel akogi metel lon di nation haibase leibak miyam hai leibak haibase miyam ni miyam haibase leibak ni na khalli bane madugi concept to the sagachar pa akogi potu madi mang phaw na ngam gidre mapang na ba horok pada 1948 ki sidigi hek horo aga akoi namdan sangre adon laibak thidi ba thodok se kari gino haiba matam durusu hojik su aikoi masen gi marakta aikoi gi ojaba manipur ko ba yamna sengba vision nama punno umina ba ngam hodaba aikoi masen gi marakta integrationist ka manipur na leptioning ba kambu ga gi angakpa fractured kan omo oigiba marak tu da amuk ngasai aikoi na khangiba constitution se draft toba matam ri chamana ba singam sung tamgi representative yaw ga tawraga su aikoi na ngasai gi laiba aikoi na masi toba matam da in practice to onthorpa matam da kamai to ga haba matam da tasengna leiriba poshak sing se mayek lana akogi people ka samnaduna chalhouda baduna people's ki government ni hairgasu karigumba ma maduri ilakpa matam da ngak thok pangam houda bani hoi yes yamna matam da akogi 1940s 50s matam se Maharaj Bodhachandra lebsi mag yamna khwaidigi laibak chipa takak ama puwari takak ama oi bai mahak takta second world war thokiba adegi British na Manipur thadom da yam sarang na takak ama thokpa da somda sai marom dum lepsa bangam ro habi ke atopa nation sing da tight to da ba khogi khan bangam da ba khogi kano wat pa haita strategy kharang solho ba du lai so ki sang kitang ne mawduna future si ubangam da ba du takak ama oi gibni na Manipur gi ngasi gi marai baksis minus lakibin habi wapam dani all day jam tenta ko break mo se break tenta ko yam thona jage impact news mi ta do lebiyo break batong to mayam ko na taram noksari nei jari basi Manipur da miyam gi lengak ihan hana lekhiba numit 18 October 1948 madigi significance adu ga maduda mayam gi thamoi da kar miyam haiba wafam si laliba peoplehood adu ga si karamaina lakhiba no karamaina Manipur miyam da masigi nungsiba adu ga history si karamaina mayam gi concept karamaina lei habdi matang dani ojabi mol lak sage maroi no sai jk pilai wafam makha oja thobuna thambi ba makhoi hojik nauna lagan da jk Manipur miyam si admaina namatlaga natraga aran mamongom da tawbiki habagi makhoi gi feelings sama makhoi pausari basi akhoi political dialogue amasu tawraga di hena mayam da adugumba lanjakre natra haiba natraga so adugumba gi dialogue tuma tawraga di hena nungai gani wakalundu mayam gi nungai tabasing du kokani habi masa ma thabi gi na madi matang da kariba by chance akhoi gi hariba political dialogue ama thamaga di karamba agenda sina hena yan hana pukhat pe ya duga Manipur situation ojik lariba tongan conflict sing haita naina bada yamna conflict mong sa da mayam thoi hojik se thokpada mi magi punsida duga state mai punsi thokpa ya ba thogok sing gi Manipur da thoi bani na haiba agenda sing ji oja maru ina kari oi be ai masmaina political dialogue ama laga di kaino se masi akoi aham ba hogdoi se aina khan badane ai example cham mo pege meri kom na sports ta kanom tawre Manipur macha ne na koi da as akoi Manipur macha kanom tawre fashion da mistare akoi Manipur kanom tawre natraga Manipur da min thi ngange Manipur raina adagi ratan thiam pabung samoi phawrok da Manipur koi da kana kari no ma yauri ba Manipur ai ba ma masi Manipur je kari no thi ga doi ne khoi mi thi doi moi ga wari sa da ba atopa ga wari sa dri na da ai ga kana no ga wari sa ne haiba matam da ai je kana no haiba ma thi ba du mai na ko Manipur je kari no thi ba da ngasai gi 18 ji da thirak pa dai je it was a state
मागी हिस्ट्री ट्रैजेक्टरी में जरंगनी किंगडम होइना अदु हेता अखोइना अखोइ एज अ स्टूडेंट ऑफ सोशल साइंस को practically Manipur is 2000 years old nation state kai is conceptually float over concept ne bisi ko nation nai je karam gan thu lei adagi koi ngasai lan chana ga awajana chana sa hai ba leipak miam ga leipak ka miam gi concept singa si bawdo tribal gi natraga indigenous people movement da shu len alienation ga identity gi relationship to never but nation state is more than that haidi leipak hai ba land natraga territory du gi mathak legal system adu adaina definition of state ta yauri ko ana अखोइनो जिकी एजेंडा से इन मणिपुर से थीगे हारक मतमदि 18 की सेना मियाम की कॉन्सेप्ट म थोकिबा मणिपुर की मियाम से करम युमफम दो इगी हारगदी everybody has an equal tangkul oigera kabu oigera amor oigera everybody is equal and equal urba mayam do na punjal laga semba we neba mase political sociologist Michael Mann nam leko mana stratified conception of we the people ko a modern concept every constitution has something called we the people masi defined to buda citizen right pai ba right yaujaba masa masa hak yaujaba citizen mayam na punjala semba we never masi gi we people of Manipur na chakhi base ngasi kai reba ko aduna mi go wari sadringa da masi ma to ma thau second na Manipur ai bise thiba matam da koi na sida India ai bam ju to pal che kari nom ti yeng sem ko koi ngasa jan ja hai ga bande matam da ya jini Himalay pak na yai farian law share ko de ko adu karam Himalay pak tu na nang thamoi de le jaro ai ta ni garam Himalay pak no nang yai fari bande matram gi actual meaning di Himalay pak na yai fari hai bani ko incidentally koi gi Nikhil Manipuri Hindu Mahasabha gi ahan ba hodok session gi opening song se sigi song the line amani yawa ba ko you just think for a moment India je kaino Manipur kaino je ko Bharat ki mamom Asami nuja akhoi gi manung sibi bande Manipur matra main sai abi sai je Nikhil Manipuri Hindu Mahasabha gi ahan bo session gi ko so there is something called Bharat ki mamom Asami nuja kai se political structure do the solo consciousness Assam ki commissioner do ki makada British ki paramount power le na Assam je do in India is Assam oi udoi ne se maru ina ko anuna samna hai the even Naga ki issue tholok pada Nehru na chithi ibam jaw in Naga da ko Assamese governor or Assamese are not Indians haidi no in Assam da nungai tab duna jum pham werga koi wari sa ba gi tor ko no ina ko admaina Assami nu ja ka hai re ising sai Assam ki commissioner la iduni la sa su Quinton la ami ma lo gi Bharat ki mamom hai re isna ngasai ga aina signari si aikoi gi Bharat mata ge concept ma Bengal la gi tholakhiba ma nationalize tawgiba ma leba ngasi Bharat mata na ngangi ba sumai phirang ga pai se ba tholokti Banga mata hai bane haidi when a Bengali thought Bengali amana ne ko ima haina Himalay pak natraga haina khalak ta moina uri se Banga ne ba masi cinema da su muni nangi ritik ghota koi ge cinema da so Amor Bangladesh haina dum harau do ne ba kon nationalist movement na sagala kanda Bharat mata on gi bai wan ba this is already well known ko anumai dam na khoi gi su ngasai gi Bharat mata ga ai niam ning is isai sida ina in is as a student I analyze the with ko Bharat mata ga Manipur mata hai bong ani suri ba ima Manipur hai bong ga Bharat mata ai no te khoi si Bharat mata Bharat ima gi macha makti na te mashu oi dori ba hoji ki concept sida de ko aduna directly nang Bharat mata ga Manipur ga si gi tongan be entity ne hai ba si ma ai ha ma tham jage ba ko going by that song of 1934 ki Nikhil Manipuri 34 or 36 wrong he confused at the first session je asigi na sigi entity ma di lai hai sinang asai assembly lai ram mi ba ai na se ki Bharat mama ga machanu pi gi relation mi di ani oire da na ko so different entities ngasi naga negotiation the two entities guys it's already there in us ko second na legally speaking we had a constitution we are a state of our own cd ngasi bhaw the Indian constitution ki schedule 1 da Manipur ki definition 19 entry the yeng obo ko the Manipur se kamai han ge it was a territory which was administered as if it were a chief commissioner's province look at the last one before the commencement of the constitution I never Indian constitution je haudringa gi mamang da leiramba polity mal territory dunin haire that means it existed before Indian Republic came maruina India gi constitution sana dingin Manipur na constitution hana salamba aduga sigum bai pafam duni tang koi ya haining bu ya mining yam lai do ngasai koi odan chai ngai ki da yam jan gare ba pose Delhi ne to instrument of accession ga se kari nong tai
third ta haijage bako entity aina hamse mama ga machanupi bharat mata gi muthangure ko second as a state exist or me ICD Indian constitution nga si confirm tawri 2 points masai manipur je thire ini ko third ne yeng ko tam da akoi in India is given taken for granted India is the same in eba see nga sai instrument exercise kadai de on to cut a long story short मोगी constitution reform was the Simon Commission la matun the 1935 ki ek se thole ebako si tholak pa matam da India was imagined as a federal state princely state lady ba mayam siga moina directly ruled over British India haibam ga lady bako British Indian empire ani ne bako British India ina British na direct rule over ma amana moina native state princely state Indian state na why home sine ko sigi manu da Manipur chala is post 1891 da gi ne ba mamang da the documents and they never consider Manipur as part of the princely state yes kon adu matung da tholak bane ba yauksan gare 11 gun salute na haire dagi hujiki Simon Commission je la am dagi mamang da 1921 da ko Chamber of Princes na mayam ji so ma sem gra bane ba masina kai doge da 1935 da negotiation hor ko ne ba no yaw ga rasi federation jai da na princely session ge yaw gi da bane ba ko madu yaw gi da ba Indian constitution da fully implement to ki da ba 1935 Indian constitution act se siri gi provision da gi sagat laga federation ama same na ba same ko instrument of accession ne ba sa sidai sida ai masi si time lo da ngasi ngang ki sida ko confuse ka da pokha le re ba clarify to joge ba ko sa it's very important to locate where we stand yes where we lose how we were treated differently ai ko je kamaino differently treat to green ai sa ko sigi track si yeng ra ga di gyan tara na I just give me some time I explain to jarang le ko sigi to boda Sardar Patel ga Mountbatten gana kai haige the transfer of power laktring the instrument of accession say all the princely state must sign have manam di kai no the international law the right of belligerency lan tawna na bagi sakti yaudra foreign gi affair the handle to bangam da sa legal status the mas independent sovereign state la haibe yada bi podam le rakane na kirak padagi ahum ji hana federation je yauna bana nam thu da sign toxan mane ba ko he is right section 8 and 7 da di sovereignty is not it's qualified sovereignty other the your sovereignty is the Maharaja's sovereignty on the territory of Manipur shall remain intact I never mangasa internal se adugi makada sarai ba constitution gi makada assembly du ne batori se therefore he is right akoi locate to gi haita di mase oja sana jauna su iram abwani Kashmir na phangni bo autonomy sidagi di hen akoina legitimate phangam topone ba now the last question which I don't have the answer matam nugi generation dagi na ngasi bogi generation da aikoin huju confusion chatpa ma yam yauri ba India da yaw ba ta hai ba koina mazar da masi we must remember Kashmir Jammu and Kashmir became part of Indian Union not through any merger agreement it is through the instrument of accession moi de merger sign tawgi deba mayam sign tawna ba Manipur 11 da toine ba 14 bo mang tawna ma ko da ani khata ne ba refuse of Hyderabad and no Jammu and Kashmir aduna Kashmir irang tholoko da Mountbatten no the independent state I can't send an army ha kan namfu the October 26 da no hana sign taw du kan army thajala ke na loksan gi bene bo problem so we must be very clear I koi gi manung gi leijari be setup si gi constitution na si 18 October da taw gi be assembly si kada main loke taw ge da ge haira ga dina is a legally sanctioned tawba instrument gi accession da Maharaja da yaujari be sovereignty adugi makhada tawjar potni we have nothing wrong in thinking about these things to locate ourselves who we are I know ngasai thamjagriba mama Bharat mata gi macha ni haira kudumga state amo oiram me haiba territory the Indian constitution accept of jari beduga ko but ahum shubda haira duna history of how the India was created the I khoi gi place lai bam thok se clearly udana haibangam su kigum taw haira ga na amaga amaga pangyam yan janab taw sa masi scholars activists all of us must think together sumala iba movement sa it's a time for us to see things clearly where we stand who we are I last haijaning the Manipur kari oirami hujik kari oiri kari oheningi haibise khana na bagi macha amane ba duga we must do what we need to do based on that today yes 18 October 1948 ki so legal sanction tawra baduma power duni haibaduni aduga yam ten takna lotion lakpasida haitara yam tina matam si yes yam ngahan janinge adu mapu matam phangdaba oja athoba thamjaningi si yam tetang thambiu hojik si Manipuri kari lemhori hojik si kari lemhori hariba long history si lak matam da kari lemhori tetang thambiu ja lemo boy sai tetang na thammo haira di tetang na thamadi yaba potina tem si matang se dubo hojiki Ekoina Manipur na part of India oibagi main reason ama India ki constitution na
ꯑꯩꯈꯣꯏꯒꯤ ꯂꯤꯒꯦꯜꯂꯤ ꯃꯣꯏꯅ ꯃꯁꯤ ꯀꯩꯅꯣꯅꯤ ꯁꯤꯒꯤ ꯐꯦꯛꯇꯔꯁꯤꯅ ꯏꯟꯗꯤꯌꯥꯒꯤ ꯀꯩꯅꯣ ꯌꯨꯅꯤꯌꯟ ꯃꯅꯨꯡꯗ ꯌꯥꯎꯔꯤꯅꯤꯅ ꯍꯥꯏꯔꯤꯕ ꯃꯔꯖꯔ ꯑꯦꯒ꯭ꯔꯤꯃꯦꯟꯠ ꯍꯥꯏꯔꯤꯕꯁꯦ ꯃꯁꯤ ꯅꯜ ꯑꯦꯟ ꯚꯣꯏꯗꯅꯤ ꯅꯝꯕꯔ 1ꯗ ꯀꯩꯒꯤꯅꯣ ꯍꯥꯏꯀꯥꯟꯗ ꯁꯤꯒꯤ ꯀꯩꯅꯣꯁꯤ ꯃꯥꯅ ꯃꯔꯖꯔ ꯑꯦꯒ꯭ꯔꯤꯃꯦꯟꯠꯅ ꯇꯧꯔꯤꯕ ꯁꯥꯏꯟ ꯇꯧꯔꯤꯕ ꯅꯨꯄꯥ ꯁꯤꯒꯅꯦꯇꯔꯤꯁꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯁꯤꯒꯅꯦꯇꯔꯤ ꯑꯣꯏꯔꯤꯕ ꯅꯨꯄꯥꯁꯦ ꯑꯩꯈꯣꯏꯒꯤ ꯃꯍꯥꯔꯥꯖ ꯕꯨꯙꯆꯟꯗ꯭ꯔ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯦ ꯍꯤ ꯏꯁ ꯄꯥꯋꯔꯂꯦꯁ ꯄꯥꯋꯔꯁꯦ ꯑꯣꯜꯔꯦꯗꯤ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯈ꯭ꯔꯕꯅꯤ ꯃꯥ ꯃꯁꯥꯅ ꯗꯤꯀ꯭ꯂꯦꯌꯔ ꯇꯧꯗꯅ ꯉꯁꯥꯏ ꯃꯃꯥꯡꯗ ꯑꯩꯅ ꯄꯥꯊꯣꯛꯆꯈ꯭ꯔꯤꯗꯨꯅꯦ ꯑꯗꯨꯅ ꯑꯗꯨꯒꯤ ꯄꯣꯠꯇꯨꯃ ꯅꯝꯕꯔ 1ꯗ ꯂꯩꯔꯦ ꯗꯦꯟ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯐꯔꯦ ꯃꯥꯅ ꯁꯥꯏꯟ ꯇꯧꯔ ꯃꯇꯨꯡꯗ ꯏꯟꯗꯤꯌꯟ ꯌꯨꯅꯤꯌꯟꯗ ꯑꯃꯨꯛ ꯌꯥꯎꯍꯜꯂꯦꯅ ꯃꯣꯏꯅ ꯀꯨ ꯇꯧꯔꯦꯕꯨ ꯍꯥꯏꯔꯁꯤ ꯁꯦ ꯐꯣꯔ ꯑꯦꯛꯖꯥꯝꯄꯜ ꯉꯁꯥꯏꯒꯤ ꯀ꯭ꯂꯥꯁꯤꯐꯥꯏड ꯗꯣꯀꯨꯃꯦꯟꯠꯁꯤꯡꯒꯤ ꯃꯅꯨꯡꯗ ꯌꯥꯝꯅ ꯏꯝꯄꯣꯔꯇꯦꯟट ꯑꯣꯏꯕ ꯑꯃꯈꯛ ꯌꯥꯎꯏ N.K. Rustam advisor to the governor of Assam mana post merger letter ama secretary to Ministry of States mana ma thaiba aduda ma haisi kaino mana demand khak taweba for deployment of akoigi troops ko for deployment of troops company and units of Assam Rifles under the command of Shillong headquarter kaigino high kanda as resistance is very likely due to His Highness has no authority to act without consulting the Council of Ministers. Manipur gi leiriba ngasai miyam na semkhiba lenga ki mihut mayam do moina lawkhiba warep to adu matungina Maharaj Buddhachandra sina makhoi gi wa yaudana thabak to biya ba warep lawba ya ba gi right amta leite aduna si phibam se leibanina poche chanarak ta ba ya ba gi chang jam wangi aduna Assam Rifle ki troop adegi kari regiment ama khoi tharo company tharo akoi sida leiriba si ga toro kanda si poche namdaraga ku toroga namfu de lawde yaro ena haibane ba anu sima number 1 da number 2 da Maharaj Buddhachandra na plebiscite akoigi merger agreement se sign tawdringi gi mikup mamang du su plebiscite tawse na haya man miyam gi referendum ama darkar le plebiscite ama tawse na adu su mo haire bane ba aduga Manipur akoigi state assembly na su merger tawra matung sign tawtho men tawra halak pase sida su mo another resolution ama lawraga miyam gi legitimate akoigi government aduna amuk reject taweba merger agreement se reject taweba adu su muk taweba ano 28 ta koi taweba si reject amuk taweba koi assembly form kanda aduna hariba port sing se masi loini yeng kanda Constitution of India aduga Constitution of Manipur matam dugi ko Constitution ani se sigi legitimacy sing asi miyamna lepagi tangai phadom leiba sigi posi resolve to bang ngama ba adu tarding asi ekhoina thengnari ba political issues mayam se da ke nang hariba charang na ba thokpa ya ba thodong leiba thore haidi se sigi root cause si kalai dano hai kanda hojiki conspiracy blunder tawga ekoi bu loction kiba intimidation tawkiba conspiracy tawkiba se si Manipur si Indiana Manipur was taken over by India it was not merger or it was any other kind of agreement of the nate masi it was forcefully taken over ni an annexation na miyam na ngasi season da reise it's very much to me marum di kai no hai kan da sign tawnare haidan 21 September da Shillong da tawe hai se following day da Shillong Times have a newspaper du ki front page ki headline da Manipur annexed by India haidana full page ma yaurga report tawribani an high report se masi koi miyam na mu nohong na revisit tawba review tawba high report si India na ta draga su international forum da ta ga do mi sing da ta hal kan da masi phajana mu mediate tawba amadi masi wail ama tawgi tangai phadabu legani kai gi no ha kan da Manipur gi jab mana bo wakalon na Manipur gi nationhood ki future ama mo ko nan shape tawsi hai maroina hoji bong ta thoi ba thodo wathok pa yam ji haiba merger agreement ji yamna bo haudo ko mo oi raga hoji bong ta sarang nam fiom ji lakhi ben hamni ozala cha da matam pije da bidum da waro binu mathai khudong sa ba da pije gi matam ji yes chena hoji ke na haibi hoji thoi ba Manipur da thoi ba thodo wathok mayam se chumi loinamak matam dugi 19 47 and 49 how the thokiba thodok no oibani aduna akoina haijari badi khwaidgi maru oriba hojik ai mawondagi akhoi athobadagi queue lojara kanda hojik akoina tawgadabsi kaino haiba matamda aduna instrument of accession aduga Manipur gi laikriba akhoi gi Manipur State Constitution Act 1947 ase mase akoina revisit tawba haiba sida tasenama Manipur Constitution Act 1947 se mase yamna akoina khang miyam da khangan janing badi high river constitution se protected constitution ne maram di kai gino haiba da high river constitution se akoi kaktana draft tawba natte
matamdugi political agent oiba aduga constitution making committee gi chairman oiba FF Pearson na masa mag yaurga tawkibani na protected constitution ni haiba constitution jenga si bawda muthat le na taga chatnadre haiba karigumba amta laite muthat bagi right su ngammoi haitana haiba constitution masa mag sigi aikoina general clause na happy ba tarama thoi su bagi section 57 da yauriba karigumba muthat pataraga di mado outside authority amana mado interfere to yabagi kudung chaw piriba aduna hauji khannaga dawri se miyang wa aikoida thamjaribadi hauji thoiba thawdo wathok sing ase karigumba aikoina losinsi haiba taragadi masigi wakhaina bama waroisin nama porakse haiba taragadi khwaidagi abase instrument of accession the yumpham oiraga aikoiga india ga wari sanaba sangi wari sanabadu khwaidagi maru oiribadi aikoigi pre merger political status se restore torga aikoigi constitution se amohana revive torokanda aikoi instrument of accession gi matungina aikoi india amasung manipur ani gi relation se amohana redefine to changi am nungai jai yam bazai hariba aikoina haidingba mayam boza Lansana habirpa oza Bimol habirpa Thokna habirpa yam nungai jai ngasigi 18 October yam significance oiba numisi dingsang boina Manipur da miyam gi lengak ahan balai khipase legally yaraba wafam ni masisi mayam na wafam sing da nauna naina basu dum sangi haba wafam ji case humna thamibang ta ngasi lebir dipa oza Bimol oza Thokpa mati oza Lancha Manung ni makai thakasri loina ngasi ko Manung ni thoromasi matang ten jare mayam puno bunga bunna kurumjari